ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯜꯂꯥꯛꯄꯤꯗꯨꯒꯤ ꯈꯨꯗꯣꯞ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯇꯝꯅꯤ ꯔꯥꯏꯅꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯜꯂꯥꯛꯄꯤꯗꯨꯒꯤ ꯈꯨꯗꯣꯞ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯖꯦꯝꯁꯟ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯇꯔꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯑꯗꯨꯃꯛ ꯀꯥꯏꯅꯔꯕꯅꯤ꯫ ꯖꯦꯝꯁꯟ ꯃꯇꯣꯝꯇ ꯂꯩꯔꯛꯄꯒꯤ ꯍꯧꯅꯕ ꯃꯍꯥꯛꯁꯤ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯒꯨꯟꯗꯥ ꯃꯆꯥ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯃꯤꯑꯣꯏꯅꯤ꯫ ꯖꯦꯝꯁꯟꯅ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯝꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯦꯝꯁꯟ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯝꯁꯟ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯌꯣꯄꯥꯛ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯌꯣꯄꯥꯛ ꯑꯗꯨ ꯖꯒꯥ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯣꯄꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯇꯦꯟ ꯑꯗꯨ ꯇꯞꯅ ꯂꯩꯈꯠꯂꯒ ꯃꯍꯥꯛ ꯐꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯃꯝꯕꯅ ꯈꯝ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯟꯅ ꯀꯔꯤꯅꯣꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯝꯂꯤꯕꯁꯤꯕꯣ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯦꯝꯁꯟ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯣꯄꯥꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯟꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯔꯕ ꯌꯥꯏꯁꯦ, ꯑꯗꯨꯕꯨ ꯑꯩ ꯀꯤꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯦꯝꯁꯟ ꯃꯍꯥꯛꯅ ꯌꯧꯒꯦ ꯈꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯄꯔꯞ ꯂꯥꯛꯂꯤ꯫ ꯈꯪꯍꯧꯗꯦ ꯇꯟꯖꯥ ꯑꯗꯨꯃꯛꯀꯗ ꯅꯣꯡ ꯀꯟꯅ ꯈꯥꯛꯂꯛꯏ꯫ ꯖꯦꯝꯁꯟ ꯍꯥꯟꯅꯗꯒꯤ ꯃꯁꯥꯒ ꯈꯔꯒ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯕꯒ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯟ ꯑꯃꯗꯤ ꯃꯈꯣꯜ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯟꯅ ꯉꯁꯤ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡ ꯇꯥꯕꯒꯤ ꯃꯇꯝꯁꯤ ꯏꯂꯩ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ, ꯅꯣꯡꯁꯤꯁꯨꯕ ꯃꯇꯥꯡ ꯃꯇꯝꯗꯤ ꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯖꯦꯝꯁꯟ ꯋꯥꯈꯜ ꯈꯟꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯅ ꯂꯥꯇꯦꯜ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯔꯦꯡꯕꯥꯟꯗ ꯌꯣꯄꯥꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯒꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨ ꯅꯤꯡꯉꯥꯏꯗꯅ ꯈꯣꯝꯂꯦꯝ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯀꯅꯥ ꯇꯥꯗꯦ꯫ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯕ ꯑꯃꯗꯤ ꯀꯥꯎꯖꯦꯡ ꯍꯔꯥꯎꯁꯤꯡꯒꯤ ꯃꯈꯣꯜꯁꯤꯡ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯔꯣꯝꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯂꯒ ꯑꯇꯣꯞꯄ ꯈꯔ ꯅꯦꯝꯊꯕ ꯆꯤꯡꯒꯤ ꯊꯦꯜ ꯑꯃꯗ ꯃꯍꯥꯛ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯣꯡꯕꯗꯤ ꯀꯔꯤ ꯍꯥꯏꯔꯨꯔꯅꯤ, ꯅꯥꯛꯌꯦꯠ ꯅꯥꯄꯤꯒꯤ ꯅꯥꯄꯤ ꯉꯥꯛꯇꯅꯤ꯫ ꯋꯥꯡ ꯆꯥꯎꯔꯕ ꯎꯁꯤꯡꯅ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯨꯝ ꯂꯦꯞꯇꯨꯅ ꯖꯦꯝꯁꯟꯅ ꯇꯧꯔꯤꯕꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯕꯒꯨꯝ ꯌꯨꯡꯗꯨꯅ ꯂꯩꯔꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ꯫ ꯖꯦꯝꯁꯟ ꯌꯦꯡꯈꯤꯕꯗ ꯑꯀꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯪꯒꯦ ꯈꯜꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯌꯧꯒꯦ ꯈꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯐꯝ ꯑꯁꯤꯗꯅꯤ, ꯆꯞ ꯆꯥꯔꯦ, ꯉꯁꯥꯏ ꯏꯁꯥꯃꯛ ꯌꯥꯎꯔꯤꯕꯅꯤ, ꯑꯩ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤ ꯇꯧꯈꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯖꯦꯝꯁꯟꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯌꯣꯄꯥꯛ ꯑꯗꯨꯅ ꯃꯤꯒꯤ ꯃꯪ ꯑꯗꯨꯗ ꯆꯣꯞ ꯂꯥꯎꯅ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯌꯩ ꯑꯃ ꯍꯦꯛ ꯊꯥꯕꯒ ꯈꯪꯍꯧꯗꯦ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯈꯥꯛꯊꯔꯛꯂꯤ꯫ ꯅꯣꯡꯁꯨ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡ ꯊꯤꯜꯂꯤ ꯇꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯍꯣꯝ ꯂꯥꯎꯗ꯭ꯔꯤ, ꯆꯅꯞ ꯂꯥꯎꯗꯨꯅ ꯇꯧꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯌꯣꯄꯥꯛ ꯑꯗꯨꯗ ꯅꯞꯂꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯈꯤꯡꯊꯕ ꯍꯣꯠꯅꯕꯗꯇ ꯃꯁꯥ ꯑꯗꯣ ꯑꯏꯪꯕ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯍꯨꯃꯥꯡꯅ ꯊꯞ ꯇꯥꯔꯤ꯫ ꯃꯁꯥ ꯑꯗꯣ ꯈꯤꯔꯨꯝ ꯑꯀꯤꯕꯁꯨ ꯄꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯝꯁꯟꯅ ꯑꯁꯨꯝ ꯇꯧꯊꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯟꯖꯟꯈ꯭ꯔꯦ꯫
ꯂꯦꯞꯇꯅ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯀꯨ ꯑꯗꯨ ꯊꯦꯡꯅꯔꯤ꯫ ꯖꯦꯝꯁꯟ ꯀꯨ ꯑꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯣꯄꯥꯛ ꯑꯗꯨꯅ ꯌꯥꯟꯊꯔꯛꯄꯗ ꯀꯣꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯕꯅꯤ꯫ ꯇꯧꯔꯤꯕ ꯑꯁꯦ ꯃꯁꯥꯅ ꯃꯁꯥ ꯐꯥꯎꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯨ ꯑꯗꯨꯒꯤ ꯃꯃꯥꯏ ꯐꯨꯃꯥꯏ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯈ꯭ꯔꯤ꯫ ꯀꯨ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯕꯒꯨꯝ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯖꯦꯝꯁꯟ ꯊꯤꯟꯊꯗꯤ ꯄꯔꯞ ꯄꯔꯞ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯊꯤꯔꯤ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯂꯨꯕꯒꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯖꯦꯝꯁꯟ ꯇꯨꯡꯂꯣꯝꯗ ꯁꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯖꯦꯝꯁꯟ ꯁꯥꯎꯍꯨꯝ ꯈꯔꯗꯤ ꯐꯪꯉꯛꯂꯦ ꯈꯜꯂꯗꯨꯅ ꯃꯁꯥꯗꯣ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯃꯜꯂꯛꯇꯕ ꯑꯗꯨꯗ ꯖꯦꯝꯁꯟꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯣꯄꯥꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯪꯗꯨꯗꯒꯤ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯇꯦꯟ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯝꯁꯟ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯀꯛꯂꯤꯕ ꯈꯨꯠꯀꯤ ꯃꯀꯛ ꯈꯨꯠꯁꯥꯁꯤꯡ ꯌꯥꯎꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯔꯝꯕ ꯅꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯃꯪ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯀꯨ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯒꯨꯝꯕ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯝꯕꯅꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯂꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯤꯈꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯉꯥꯜꯂꯕ ꯃꯩꯉꯥꯟꯗ ꯂꯦꯞꯂꯤꯕꯗꯣ ꯍꯧꯖꯤꯛ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯍꯅꯨꯕꯤ ꯑꯗꯣ ꯃꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗꯨꯅ ꯏꯅ ꯇꯞ ꯇꯞ ꯇꯥꯔꯒ ꯂꯦꯞꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯝꯁꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯌꯣꯠ ꯑꯃꯗꯤ ꯂꯥꯇꯦꯟ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯂꯥꯇꯦꯟ ꯄꯥꯏꯔꯒ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄ ꯃꯥꯟꯈꯤꯕꯗꯨꯁꯨ ꯂꯥꯛꯂꯝꯗ꯭ꯔꯤ꯫ ꯖꯦꯝꯁꯟꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯇꯦꯟ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯌꯣꯄꯥꯛ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯝꯁꯟ ꯃꯍꯥꯛꯁꯦ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯔꯤꯅꯣꯃꯗꯤ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯍꯤꯞꯊꯕ ꯍꯦꯛ ꯍꯧꯕꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯂꯨꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯇꯨꯅ ꯂꯨꯈꯨꯝꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯔꯣꯕꯥꯔꯠ, ꯃꯣꯍꯦꯟ ꯑꯃꯗꯤ ꯁꯨꯟꯗꯔ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯀꯦꯝꯄꯤꯡ ꯇꯧꯗꯨꯅ ꯀꯣꯏꯊꯣꯛꯂꯨꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯃꯣꯍꯦꯟ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯃꯐꯝ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯀꯦꯝꯄꯤꯡ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯔꯛꯄꯒꯤ ꯋꯥꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯟꯗꯔꯒꯤ ꯃꯐꯝꯗ ꯇꯝꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯀꯣꯏ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯁꯨꯟꯗꯔꯁꯨ ꯌꯥꯝꯅ ꯆꯠꯅꯤꯡꯏ ꯍꯥꯏꯗꯨꯅ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯃꯣꯍꯦꯟꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯅ ꯁꯨꯟꯗꯔꯗ ꯅꯍꯥꯛꯅꯕꯨ ꯆꯠꯅꯤꯡꯂꯕꯗꯤ ꯁꯣꯏꯗꯅ ꯄꯨꯕꯤꯒꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯂꯨꯗꯕ ꯃꯐꯝꯗꯤ ꯏꯂꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯂꯨꯗ꯭ꯔꯤꯕ ꯃꯌꯥꯝꯅꯁꯨ ꯀꯥ ꯍꯦꯟꯅ ꯈꯪꯅꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯅꯤꯡꯏ ꯍꯥꯏꯗꯨꯅ ꯃꯣꯍꯦꯟ ꯑꯃꯗꯤ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯅ ꯑꯩꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯂꯨꯗ꯭ꯔꯤꯕ ꯑꯗꯨꯒ ꯆꯠꯄꯗ ꯌꯥꯝꯅꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ ꯑꯃꯗꯤ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯆꯠꯂꯨꯔꯦ꯫ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ, ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨ ꯉꯥꯛꯇꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯦ ꯍꯥꯏꯅꯩ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯤꯟꯀꯤ ꯂꯥꯏꯀꯤꯗꯕ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯃꯣꯍꯦꯟꯅ ꯀꯔꯝꯕ ꯃꯐꯝꯅꯣꯅꯦ? ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯆꯪꯕ ꯉꯝꯃꯗꯕ ꯃꯐꯝ ꯀꯌꯥ ꯆꯪꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯆꯥꯕ ꯊꯛꯄ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯊꯣꯛꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗꯦ꯫ ꯂꯥꯏ ꯇꯤꯟ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅꯕꯨ ꯀꯤꯔꯕꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯕꯨ ꯀꯤꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯊꯣꯛꯂꯛꯂꯔꯣꯏ꯫ ꯉꯥꯏꯈꯣꯅꯦ ꯁꯨꯟꯗꯔ, ꯅꯪꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯀꯗꯥꯏꯋꯥꯏꯗ ꯂꯩꯕ ꯃꯐꯝꯅꯣ? ꯀꯔꯝꯅ ꯅꯪꯗꯤ ꯈꯪꯂꯤꯕꯅꯣ?
ꯑꯁꯣꯝꯅ ꯍꯪꯂꯛꯄꯗ ꯁꯨꯟꯗꯔꯅ ꯃꯍꯥꯛꯁꯨ ꯊꯣꯏꯗꯣꯛꯅ ꯈꯪꯕ ꯅꯠꯇꯦ, ꯃꯦꯞꯇꯒꯤ ꯒꯨꯒꯜꯗꯒꯤ ꯃꯊꯪ ꯈꯪꯅꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯤꯁꯤꯡꯅ ꯊꯥꯒꯠꯅꯔꯛꯄ ꯄꯣꯁꯇ ꯈꯪꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯟꯗꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯃꯣꯍꯦꯟꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯒꯨꯒꯜꯗ ꯆꯪꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯃꯈꯣꯏꯅ ꯐꯥꯎꯕ ꯑꯃꯨꯛꯇ ꯌꯧꯁꯤꯟꯗ꯭ꯔꯤꯕ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯣꯍꯦꯟꯅ ꯂꯝꯕꯤꯗꯤ ꯈꯪꯏ, ꯑꯗꯨ ꯃꯐꯝ ꯑꯗꯨ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯌꯦꯡꯕꯗꯤ ꯌꯦꯡꯉꯨꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯅ "ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯣꯍꯦꯟꯅ "ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯒ ꯑꯁꯣꯝꯗ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯦꯝꯞ ꯇꯧꯔꯨꯔꯤꯕꯗꯨ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯑꯁꯨꯝ ꯆꯪꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒꯗꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯃꯗꯤ ꯎ ꯀꯛꯄꯁꯤꯡꯒꯤ ꯃꯐꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯥꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯃꯣꯍꯦꯟꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯅ "ꯃꯐꯝ ꯑꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯤ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯐꯝꯗꯣ ꯀꯥ ꯍꯦꯟꯅ ꯇꯝꯅꯔꯛꯄ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯄꯗꯒꯤ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯣ ꯌꯥꯝꯅꯁꯨ ꯁꯨꯛꯄ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯀꯥ ꯍꯦꯟꯅ ꯈꯪꯅꯗꯕ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯂꯝꯅꯤ" ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯨꯟꯗꯔꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯃꯣꯍꯦꯟꯅ "ꯐꯔꯦꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯦ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯩꯕꯁꯤꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯀꯔꯤ ꯅꯨꯃꯤꯠꯅꯣꯃ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯁꯤ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯒꯥꯔꯤ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯒꯥꯔꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯛꯅ ꯆꯥꯅꯅꯕ ꯑꯃꯗꯤ ꯍꯤꯞꯅꯅꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯔꯥꯡ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯆꯣꯟꯊꯔꯒ ꯃꯈꯣꯏꯅ ꯆꯠꯁꯤ ꯍꯥꯏꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯣꯡꯁꯥꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯔꯣꯕꯥꯔꯠ, ꯃꯣꯍꯦꯟ ꯑꯃꯗꯤ ꯁꯨꯟꯗꯔ ꯔꯣꯕꯥꯔꯠꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯄꯗ ꯔꯣꯕꯥꯔꯠꯀꯤ ꯃꯕꯣꯛꯅ "ꯉꯥꯏꯈꯣ, ꯅꯈꯣꯏ ꯑꯍꯨꯝꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯅ ꯃꯐꯝ ꯑꯗꯣ ꯁꯟꯗꯣꯛꯅ ꯇꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ "ꯅꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯈꯔꯗꯤ ꯈꯨꯗꯣꯡ ꯊꯤꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯕు ꯁꯤꯕ ꯅꯥꯎ ꯍꯥꯏꯕꯗꯤ ꯇꯝꯗꯦ, ꯑꯗꯨꯕꯨ ꯅꯔꯥꯏꯕꯛꯇꯤ ꯌꯦꯡꯉꯨ, ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗꯦ" ꯍꯥꯏꯔꯤ꯫ ꯔꯣꯕꯥꯔꯠꯅ "ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯌꯦꯜꯂꯛꯂꯅꯨ" ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯆꯩꯊꯠꯂꯝꯃꯒ ꯃꯍꯥꯛ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯍꯧꯔꯤꯕꯗꯨ ꯁꯨꯟꯗꯔꯅ ꯇꯥꯕꯗ ꯃꯁꯥꯗ ꯈꯤꯇꯪꯗꯤ ꯈꯃꯨꯛ ꯇꯧꯏ꯫ ꯇꯣꯛꯂꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯈꯟꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯟꯗꯔ, ꯃꯣꯍꯦꯟ ꯑꯃꯗꯤ ꯔꯣꯕꯥꯔꯠ ꯃꯈꯣꯏꯁꯤꯡꯗꯣ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯑꯗꯨꯃꯛ ꯊꯧꯗꯣꯔꯛꯂꯤ꯫ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯔꯛꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯃꯗ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯅ "ꯉꯁꯥꯏ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ, ꯕꯨꯠꯀ ꯊꯣꯛꯂꯛꯀꯗꯣꯏꯖꯥꯠꯂꯣ?" ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯅ "ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ, ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯒꯤ ꯊꯣꯛꯄꯅꯦꯅ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯁꯨꯝ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯕꯗ ꯃꯈꯣꯏꯅ ꯆꯪꯒꯦ ꯈꯜꯂꯤꯕ ꯈꯨꯜ ꯑꯗꯣ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯅ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯇꯥꯕꯗꯗꯤ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅꯃꯛ ꯆꯠꯅꯔꯤꯕꯅꯤ꯫ ꯃꯀꯣꯛꯇ ꯁꯝ ꯑꯃꯃꯝ ꯌꯥꯟꯗꯨꯅ ꯃꯊꯪ ꯑꯃꯗꯒꯤ ꯑꯃꯗ ꯑꯗꯨꯃꯛ ꯆꯠꯅꯕꯗꯨ ꯎꯔꯤ꯫ ꯑꯗꯨꯒ ꯌꯨꯝ ꯀꯌꯥ ꯈꯔꯁꯨ ꯃꯈꯣꯏꯅ ꯎꯔꯤ꯫ ꯆꯤꯡꯒꯤ ꯅꯥꯄꯣꯝꯁꯤꯡ ꯑꯃꯗꯤ ꯆꯤꯡꯒꯤ ꯊꯦꯜꯁꯤꯡ ꯑꯃꯗꯤ ꯆꯤꯡꯈꯣꯡꯅꯆꯤꯡꯕꯗ ꯌꯨꯝ ꯃꯆꯥꯁꯤꯡ ꯎꯔꯤ꯫ ꯑꯉꯥꯡ ꯃꯆꯥ ꯀꯌꯥꯁꯨ ꯆꯦꯜ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ, ꯀꯧꯅ ꯉꯥꯡꯅꯕꯒꯤ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯅ "ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤꯕꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯕꯥꯔꯠꯅ "ꯉꯍꯥꯟꯋꯥꯏꯒꯤ ꯋꯥꯅꯦꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯤ ꯇꯥꯕ ꯇꯥꯕꯅꯤ, ꯀꯗꯥꯏꯗꯒꯤ ꯂꯝꯕꯨ ꯁꯨꯝ ꯃꯥꯡꯍꯟꯒꯗ꯭ꯔꯣ?" ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯣꯍꯦꯟꯅ "ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯧꯔꯛꯂꯤꯁꯦ ꯐꯅꯌꯥꯝꯗꯤ ꯀꯨꯏꯔꯦ, ꯃꯐꯝꯗꯨ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ? ꯑꯍꯜ ꯑꯃꯗ ꯍꯪꯁꯤꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯕꯥꯔꯠꯅ "ꯍꯣꯏ, ꯑꯗꯨꯅ ꯐꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯃꯤ꯫ ꯁꯨꯟꯗꯔꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯃꯦꯞ ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯐꯠ ꯀꯨꯝꯊꯔꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯌꯣꯠꯄꯥꯛ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯑꯍꯜ ꯑꯃꯕꯨ ꯈꯥꯝꯗꯨꯅ ꯁꯨꯟꯗꯔꯅ "ꯏꯄꯜ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ,
asumna hairupa aduda ahal aduna kari oibro haiduna hangi matam madada sundarna mahaki se adu puthoklaga mahana hawjik jawba pamliba mafam mado maming panduna hairui maming adu pallubadagidi ahal aduna sundarda mamit adu amuktang sangtrik yengamlaga mahak gam chatki aduga mahakna tunghan handuna su sundarda yengamlaga mahak paraprap atumak chatkhri sundarna karino ni aina hari mafam si mahak khangdaba waraba jala robotna khangam maroi ye nangi londu phawgoma khangam maroi londi khangom male ma kari haige na hangam mitudi yarase usaida hangur salo asumna hairaga gari aduta amuk kakhalakli aduga khara amuk thoglalai matamsi nungthilgi pung ani pakhai muk tasallaklabani asum gari thorokpada ahal hanubi amamuk thengnari matam aduta sundarna as ayam hainadase mohan nang mohangu hanubi sisu lesabi ani hunga ising suklupra karino sammathang muthang gala lai hanubi ta hangu lesabi jing da hangu dine khaire ine rang khupak charkani asumna hairakpadu da mohena chaloda sumna wa hangbabu khupak charati asumna hairaga ngangdunu kumki mohena parpap changsanduna hanubi aduta abo karigumumta hange haidunna hangi aduga mahakna me adu puthoktana sigi mafamse khangbibra haiduna maming panduna hairui matam matuda lesabi singdudi abo akhoi khara halamlage haiduna parapap adumak chatkhri tawriba asida karino haiduna robot amadi sundar gari manungdagi yengdun lei lesabi masa sing aduna gari manungda tongliba sundar amadi robot ta jengamlaga makhoi su parapap adumak chatkhri hoisu haidi maisu haidi matam maduda hanubi aduna mohenda munna yenglaga nakhoi kaya lakpra haiduna hangi matam aduta mohena aikhoi imanaba ahum nei haiduna khumi karigidamak lakpano haiduna su hangi maduda mohena chumna koiruge haiduna lakpane haiduna khumi hanubi aduna hoi adu borbadi fare tagudabu numit tadringai pung mari makhai manga tadringai ta yum yungunabadi honau haiduna hairakli matam maduda mohena karigi oirabano abok haiduna hangi matam maduda wa makha tatana se sidage asum satlaga asomda hairo adugi matungda na khoina mi changba yadabagi mawongda langtingdu leramgani hariba lang adu na khoina tapna lawthoklaga amuk changsalaba matungda amuk kiselamgadabani lang adu na khoina lawthoklamlabadi na khoi awafamda tagani ko asom na hairakpa du ta mohena kai tauge bo wafam adu changbabo haiduna hangi hanubi adu wa makha taramdri karino marum machinda murum solaga mayum jongna badumak chakri tawriba asita mohen ingangna gari adu ta kakhalai aduga mamanaba robot amadi sundarda karino makoi lamsigi mi singsibo aikhoina hariba lamsigi mamingi hangubaga khudup thadunu cheli saita oiba idp labani he robot na yarase kamai harake adu budi lambi du takle e asumna hairaga mohena lambi ado mafam mamadagi mafam mada chatnabagi lambi adu takle matam madu sundardi unglaga karigumba ama khallaga leibagum tumina lei robot na sundar hainu kaurubodo mahak pakna tarudri matam mada robot na sundar gi sayengda pop lawma tharaga hai kaidoroge nangbo sundar khangprek khangna ha kaidoroge kayo nangdi thakpok thakri mangba horabro as adu netida swada leiriba mi singsina lamdugi matangda hangbada moina kai tun silibasi marmamadi leramgani lamdugi maming phawa panbada makhoina kiribasinadi kariguma thokdok khardi thokle haibasi masi singnapam thoktabro hera khara saharda ki tama leiba chingnung manungda leiba moi singsidine laitine yam thajabani surat habunga lai sai haibadu khangedana karada wanise thoro garido asomna hairakpadagi mohena garidu yangna sumak thaujalekli matam si nungthilgi pung ani makhai takhibadudagi hentaraktuna pung ahum makhai tasalekli lambi su yamna phatti yamna su chapna chilmarina garidu yangna thaubusu yadi asumna sum thaurakpana haujikti gari adu khangdaba yararoi lambi loithokri haibadi masidagi chakkedabadi khong lambi ngaktamak ngairi karigumba gari thorurabadi gari ado chinggi chingchepta tasanba natraga nanthakhiba natraga na using karak adu da chapkhiba ma masi tawgadoribani masidagidi makhoi ahum garidagi kumtharakli nambo thabo mayamdu mananganda posali makuna janba yabasu yali asomna makhoi ahum ado as masigi khongchachidi khwaidagi waba aduga khwaidagi nongai mafam oigadori hei haiduna kumtharai
ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯀꯨꯝꯊꯔꯒ ꯂꯪ ꯇꯤꯡꯉꯤꯕ ꯑꯗꯨꯒꯤ ꯃꯄꯥꯔꯣꯝꯗ ꯆꯠꯈꯤꯕꯗꯣ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯁꯨꯟꯗꯔꯅ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯍꯥꯏꯗꯨꯅ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯈꯨꯜꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯈꯥꯛꯇꯅ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯌꯦꯡꯍꯧꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯟꯗꯔꯅ ꯀꯔꯤꯅꯣ ꯑꯥꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯌꯦꯡꯂꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯍꯦꯔꯥ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯇ ꯎꯗꯕ ꯁꯤꯠꯂꯤ ꯆꯥꯔꯤꯁꯤꯡꯁꯤ ꯎꯔꯦꯗꯅ ꯑꯗꯨꯅ ꯍꯔꯥꯎꯒꯨꯝ ꯀꯔꯤꯒꯨꯝ ꯌꯦꯡꯖꯩꯖꯥꯠꯅꯤ꯫ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯁꯤ ꯐꯣꯔꯦꯅꯔ ꯑꯣꯏꯅ ꯎꯔꯝꯃꯗꯧ ꯄꯣꯠꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯣꯛꯂꯒ ꯄꯔꯞ ꯑꯗꯨꯃꯛ ꯂꯪ ꯇꯤꯡꯉꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯁꯨꯟꯗꯔꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨꯗ ꯀꯌꯥꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯪ ꯇꯤꯡꯉꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯥꯎꯔꯕ ꯒꯦꯠ ꯂꯩ꯫ ꯒꯦꯠ ꯑꯗꯣ ꯃꯈꯣꯏꯅ ꯋꯥꯀꯣꯛ ꯎꯀꯣꯛ ꯃꯌꯥꯝ ꯑꯃꯅ ꯐꯩꯖꯤꯜꯂꯤ ꯑꯗꯨꯒ ꯂꯪ ꯀꯌꯥ ꯑꯃꯁꯨ ꯇꯤꯡꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯂꯪ ꯃꯌꯥꯝꯁꯤ ꯂꯧꯊꯣꯛꯅꯕ ꯉꯝꯖꯄꯣꯟꯇꯦ ꯂꯤꯁꯜꯂꯒ ꯆꯪꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯈꯔꯕꯨ ꯃꯈꯣꯏꯅ ꯍꯣꯠꯇꯣꯛꯂꯒ ꯅꯝꯗꯨꯅ ꯆꯪꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫